Yankai Mapan Suba Femina Miss India 2023 Grand Finale ngarang Imphal gi Khumal Lampak ta leiba Indoor Stadium da pangthokre. State Kuntra dagi khanggatlaba Sakhenbi Kuntra na Saruk yaduna pangthokiba athoi hen tanaba aduda Rajasthan dagi Nandini Gupta na ahan bataduna Femina Miss India 2023 gi luhuk ukre. Delhi dagi Sriya Punjana first runners up amasung Manipur dagi Thaunauzam Sterela Luwangna second runners up takre. Chahi asigi oina Femina Miss India gi mana phangkhrabi Nandini Gupta da haukiba kumja lisingani kunithoi da Miss India gi mana phangkhrabi Sini Setrina luhup khutsinaki. Chahi asigi oina Miss India gi mingthol phangkhrabi Nandini Gupta na mathang chahi 2024 da pangthokadoriba Miss World gi athoi hen changdamnabada India gi Mahut silaga Saruk Yaragani. Femina Miss India 2023 asida first runners up takrabi Sriya Punja dasu mamangi chahi ki first runners up takrabi Rajasthan ki Rubal Sekhwat na luhup khutsinaki loinana second runners up takrabi Manipur ki Sterela Luwang dasu mamang chahi ki second runners up takrabi Uttar Pradesh ki Sinata Chauhan na luhup khutsinaki. Ngarang numidang pung 9 dagi haukiba beauty pageant asigi grand finale asi haudringi ki mamang dasu red carpet event pangthoki.